ꯏꯁꯣꯔꯅ ꯄꯤꯔꯛꯄꯅꯤ ꯇꯁꯦꯡꯅ ꯂꯨꯆꯤꯡ ꯄꯨꯔꯦꯟꯁꯤ ꯃꯗꯨꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯆꯍꯤ 10,000ꯇꯔꯥꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟꯅ ꯄꯟꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯂꯥꯛꯄ ꯄꯥꯕꯨꯡꯅꯁꯨ ꯇꯥꯛꯄꯤꯔꯝꯕꯗꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯥꯏꯔꯤꯕꯁꯤ ꯃꯇꯝꯗꯨꯗ ꯑꯋꯥꯅ ꯆꯍꯤ 8 ꯈꯨꯟ ꯇꯥꯛꯄ ꯃꯇꯝꯗꯨꯗ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯄꯨꯡꯃꯨꯠ ꯃꯨꯠꯂꯒꯗꯧꯕꯗꯨꯗꯒꯤ ꯑꯗꯨꯝꯕ ꯅꯤꯡꯊꯧꯗꯨꯅ ꯑꯔꯥꯝꯕꯥꯏ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯦ ꯄꯥꯏꯔꯀꯥꯟꯗꯨꯗ ꯃꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯑꯩꯈꯣꯏꯕꯨ ꯆꯍꯤ 8 ꯈꯨꯟꯇꯥꯛꯑꯒ ꯂꯩꯔꯝꯕꯁꯤꯡꯗꯣ ꯃꯗꯨ ꯇꯥꯟꯊꯣꯛꯄ ꯉꯝꯈꯤꯕ ꯑꯗꯨꯒꯨꯝꯕ ꯇꯝꯊꯤꯔꯕ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯉꯥꯛꯄ ꯉꯝꯕ ꯑꯗꯨꯒꯤ ꯈꯨꯠꯂꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯃꯤꯡ ꯑꯣꯏꯅ ꯂꯧꯖꯔꯀꯥꯟꯗꯨꯗ ꯃꯗꯨꯒꯤ ꯇꯦꯡꯒꯣꯂꯣꯏ ꯃꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯏꯁꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯑꯣꯏ ꯉꯁꯤꯒꯤ ꯁꯤꯗ ꯑꯔꯥꯝꯕꯥꯏꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯕ ꯐꯪꯕꯁꯦ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝ ꯑꯃ ꯃꯗꯨꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯔꯥꯝꯕꯥꯏ ꯍꯥꯏꯕꯁꯤ ꯂꯥꯛꯆꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯔꯀꯥꯟꯗꯅ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕ ꯆꯥꯛꯆꯥ ꯌꯨꯊꯛ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯛ ꯈꯥ ꯑꯩꯈꯣꯏꯒꯤ ꯄꯣꯛꯂꯛꯄꯗꯒꯤꯅ ꯁꯤꯕꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝꯁꯤꯗ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯅ ꯃꯨꯠꯈ꯭ꯔꯕ ꯍꯥꯏꯕ ꯌꯥꯏ ꯑꯌꯥꯝꯕ ꯀꯥꯡꯈꯨꯟ ꯃꯨꯠꯈ꯭ꯔꯕꯅꯤ ꯃꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣই ꯃꯩꯇꯩꯁꯤ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯀꯔꯤꯅꯣ ꯃꯥꯡꯈ꯭ꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯟꯒꯅꯤ ꯊꯛꯈꯥ ꯃꯥꯡꯈ꯭ꯔꯤꯕ ꯊꯛꯈꯥ ꯂꯩꯇ꯭ꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣই ꯃꯁꯤ ꯍꯥꯟꯅꯒꯤ ꯂꯩꯕ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯀꯤ ꯑꯣꯏꯕ ꯄꯣꯠꯇꯨꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯃꯃꯥꯡ ꯊꯥꯅ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯤꯡꯂꯣꯟ ꯀꯌꯥ ꯃꯩꯇꯩꯒꯤ ꯈꯨꯟ ꯀꯌꯥ ꯆꯠꯂꯒ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯇꯥꯟꯅꯗꯅ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯋꯥꯈꯜꯂꯣꯟꯗꯨꯅ ꯃꯁꯤ ꯈꯔꯗꯤ ꯁꯦꯝꯒꯠꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨꯗ ꯊꯣꯔꯛꯈꯤꯕꯗꯒꯤ ꯉꯁꯤ ꯃꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈꯠꯂꯛꯈ꯭ꯔꯤꯕꯁꯦ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯉꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯂꯣꯏꯅꯃꯛ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯍꯧꯗꯣꯛꯄꯤꯅꯕ ꯑꯗꯨꯝꯕ ꯂꯨꯆꯤꯡ ꯄꯨꯔꯦꯟꯁꯦ ꯏꯁꯣꯔꯅ ꯃꯇꯝꯗꯨꯗ ꯄꯤꯔꯛꯇꯕ ꯑꯣꯏꯕꯖꯥꯠꯅꯤ ꯏꯁꯣꯔꯅ ꯄꯤꯔꯛꯄꯅꯤ ꯇꯁꯦꯡꯅ ꯂꯨꯆꯤꯡ ꯄꯨꯔꯦꯟꯁꯤ ꯌꯣꯠꯀꯨꯝ ꯊꯧꯕ ꯁꯦꯟꯒꯨꯝ ꯂꯪꯕ ꯑꯔꯪꯕ ꯁꯅꯥꯈꯥꯡꯒꯨꯝ ꯃꯉꯥꯜ ꯅꯥꯏꯕ ꯅꯨꯄꯥ ꯂꯥꯏꯅꯤꯡꯒꯤ ꯉꯝꯖꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯣꯠꯅꯖꯒꯅꯤ ꯅꯣꯏ ꯂꯥꯏꯅꯤꯡꯊꯧꯅ ꯈꯪꯁꯅꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯖꯔꯦ ꯄꯥꯈꯪꯃꯅꯤ ꯂꯩꯖꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯂꯩꯖꯔꯦ Kangleipopi mana? Kangleipopi mana? Kangleipopi mana? Aramai Tengona? Aramai Tengona? Aramai Tengona?